आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरे अहनबदा मरुओइबा पाउ मुख्यमंत्री नोंगथोंबम बिरेन हाइरे मणिपुर चंगलकबा मपानगी मियोइसिंग इनर लाइन परमिट सुक्सोय सोयदना पाइगदबनी हाना लेरंबसिंगनसु परमिट सिंग अपडेट तौगदबनी मणिपुर कोविड पॉजिटिव ओइबगी चांग खरा हंथरुरबा मतुंगा ngarang नौना पॉजिटिव ओइबा मियोइ मंगा थेंगकी अमसोंग राष्ट्रपति द्रौपदी मुर्मू ना अगरतला जिलीबाम खोंगसांग फाउबा यौरकदबा जन शताब्दी एक्सप्रेस रेल हयेंग लमथारगनी मुख्यमंत्री नोंगथोंबम बिरेन हाइरे मणिपुर चंगलकपा मपानगी मियोइसिंग इनर लाइन परमिट ILP सुक्सोय सोयदना पाइगदबनी हाना राज्य असिदा परमिट पाइरगा लेरंबसिंगनसु मसा मसागी परमिट अपडेट तौगदबनी उख्रुल जिला दंगरांग मपालदगी चंगलकपा ILP पाइरमदबा मियोइ चनी 19 फगतकी हिरमसिगा मरी लेनना मुख्यमंत्रीना जॉइंट कमिटी ऑन इनर लाइन परमिट सिस्टम गी म्यूट सिंगा माकी ऑफिस त उनदुना वरी सानक्रे उनबदुदा राज्य असिदा इनर लाइन परमिट सिस्टम मपुंग फाना चनहनबा थौरांग कया पाइखनबगी मतांगदा वाफमसिंग खनकी ILP पाइरमदबदगी पुलिसना फागलबा मियोइसिंग अदु मखा ताबा आइन गी ओइबा थबक लखनबा उख्रुल चीफ जुडिशियल मैजिस्ट्रेट CJM गी ममांगदु पुथोकी मखा तानसु मपानदगी चंगलक्तुना राज्य असिदा लेरिबा मियोइसिंग ILP पाइबर नत्रगा हाना पाइरमबसिंग अपडेट तौथोकप्रा हाइबदु कुमना येंसिनबगी थबक चथरगनी हाइरे मणिपुर कोविड पॉजिटिव ओइबगी चांग हौखिबा मतम खरा सिदा सिंगथानिंगाई ओइना हंथरुरबा मतुंगदा राज्य सिदा कोविड की अनोबा केस मंगा थेंगकी राज्य की हक्सेल विभागना ngarang numitang waram thokpa cherol amada hai ngarang covid की सैंपल सामता टेस्ट तौबी मनुंगदा मियोइ मंगा अदु पॉजिटिव ओइबा थेंगकीबनी पॉजिटिव ओइकिबसिंग अदु इम्फाल वेस्ट तगी अनि कक्सिंग थौबाल अमसुंग उख्रुलदगी अमममनी मसी थारगा हौजिक फाउबदा राज्य असिदा कोविड पॉजिटिव ओइकिबा अपुनबा मीगी मसिंग लाकमा लिसिंग 58,958 सुरे ngaranggi oina positive oibagi chang sada 3.5 ni amaromda ngarang laichet asidagi mioi amata phagalakpagi pau leite hauzik phawbada naba phagalakhiba migi masing lakama lising 58,463 sukre naba pharakpagi chang sada 39.5 ni hauzik active case 15 leiri Akashvani Imphal gi regional news unit ki Manipuri Paugi casual editor lobugi aiba changyeng parikya tha sigi 13 nongmaijing numit ki ayupung 10 taba matamda Imphal gi palace compound leba Maharaja Bodhachandra college da pangtholagani parikya gi matam pung 3 oigani candidate singna makhoi gi admit card office matam da loba yagani parikya thaba yaraba candidate singi list officer gi notice board natraga Facebook page All India Radio News Imphal amasung Twitter @AIR News Imphal dagi khangba yagani tabiriba pawasi Akashvani Imphal dagi ni Rashtrapati Draupadi Murmu na Agartala Jiribam Khongsang phawbu yorakadaba Jan Shatabdi Express Rail hayeng lamtharagani Rail gari asi ayupung 8 kunmanga chatpa matamda Agartala da thadokani aduga Khongsang railway station da numidang waram pung 3 taba matamda thungani Agartala regular rail service anoba matamga loinana irai nimitagi senba horagani Rashtrapati Draupadi Murmu numit humnigi Assam amasung Tripura gi khongchatta ngasi Agartala da thungani Rashtrapati na ngasi Narsingarda Tripura National Law University Chatahungani amasung Tripura State Judicial Academy sangagani Srimati Draupadi Murmu na Rajyadugi lambi thong Mahiloishang amasung Mahiroishingi hostel ga mari leinaba tongan ba sakhot thorangi project kaya gi Jatahungani amasung Agartala Capital Complex ki MLA hostel su virtual leina sangagani Numidang wairamda Agartala gi town hall da pangthokpa
Tripura Sarkar na sinba civic reception thoramda Rashtrapati Draupadi Murmu saruk yagani. Rashtrapati na Guwahati da hayeng tongan ba sarkar gi thoramsingda saruk yagani. Indian Institute of Technology Guwahati da chattuna supercomputer facility param kamrup pa hudokani. National Supercomputing Mission gi makhada paikhatpa awang nongpok lamdam gi oina ahanba supercomputer param kamrup pa na oigadawri. IIT Guwahati da pangtokpa thoram aduda Rashtrapati na virtual oina Dhubri Medical College amasung hospital sangagani. Mahakna Dibrugarh amasung Madhya Pradesh ki Jabalpur da sagadaba Zonal Institute of National Institute of Virology gi jatra hungani. Assam Administrative Staff College Guwahati da pangtokpa thoram amadasu saruk yagani. Rashtrapati gi Assam khongchat ki nini chanba numita Rajya Sarkar gi Model Anganwadi Center lising ahum sangagani. Magna mission Sobhagya hawdokpaga loinana chabagan da thabak tawriba miyoi singi macha masu sing larik tamnaba Model Secondary School chama sanaba jatra su hungani. Srimati Draupadi Murmu na Assam da National Highway gi section kaya sangagani. Silchar da Indian Oil Limited ki Real Fat Petroleum Storage ki depot sanaba jatra hungani. Guwahati gi Srimanta Sankardev Kala Setra da pangtokpa thoram amada virtually oina khwaidagi nauba cargo kam coaching terminal ama sanaba jatra hungani. Pradhan Mantri Narendra Modi na ngarang Ahmedabad ki Civil Hospital Asarwara lupa koti lisingama chani humbutra manga changna paikhat kadaba healthcare facility sing semgatnaba jatra hunkre. Pradhan Mantri na hai khwaidagi nauba khusukulai sing leiba sarkari hospital oigadoriba hospital asida makhal makha kayagi khudong chaba phangani. Rajya duda haksel gi lamda mapung phana chakholagliba adu palladuna Sri Modi na hai Gujarat ta haukiba chahi kun manga asida government hospital singda medical college amasung phamungi masing singthaningai oine hengatki. Sahi kun manga gi manungda sarkari hospital singda phamung lising 15 leiramba adu hojikti lising humpu leire. Medical College Mapal Leirambadagi Hosik Kuntra Taruk Sure. Magna Hai, Rajya Sida Hosik Hakselgi Anoba Technology Sing Amadi Infrastructure Matik Chana Leire, Masina Lairaba Musing da Saunu Kudong Java Piragani. Pradhan Mantri na Hai, Haukiba Sahini Panasida, Kendra Sarkana Lebagasigi, Tungan Mapam Sing da Anoba, Ames Kunitoi Saki. Pradhan Mantri Narendra Modi na Hai, Luraba Tanpamda, Malem gi miyamna amaga mateng pangnaba haibasi yamnamak tangai fade COVID-19 laiset asina miyambu mikap thoon bani hairaduna Sri Modi na hai lamdam khudingmaki khwaidagi aroiba phawbada leijariba resourcing miyamda phanganaba khonabada United Nations kumba malem gi sangstan asina luchingadabani anishuba United Nations World Geospatial International Congress thoramda wangangbada Pradhan Mantri na hai amaga technology pitok pusin tawbana climate change thengnabada achawu mateng oigani. Hyderabad ta pangthokliba mifamga mari lenana dilliba miyamda piba magi video message samada Pradhan Mantri na hai technology na miyamgi yaifa thaurangsing paikhatpada chawna mateng oiri bangna hai bengi kudong chaba phanglamdaba miyoi million sambri yangkai hojikti bengi kudong chaba pibaga loinana miyoi million chama kuntra manga insurance ki kudong chaba phangankre. Gujarat chathariba kuntra taruk suba National Games asida Manipurna haujuk phawbada sanagi kun lupagi mapan amasung senjengi 19 punnata kaman nifutaret phongduna mapal suba maphamda leiri. Services na sanagi kuntra taruk lupagi kuntra mari senjengi kuntra matoi punnata kaman samukun matoi phongduna khwadigi makokta leiri. Maharashtra na sanagi kuntra nipan lupagi kuntra nipan amasung senjengi humpuni toi punna takaman sam kuntra nipan phangduna ani subada amasung Haryana na sanagi kuntra mari lupagi kuntra humdoi amadi senjengi kuntra mapan punna takaman sam sumna taruk phangduna suba maphamda leiri. Aroibada maroiba pau amuk Mukhyamantri Ningthoukhongjam Biren na hairi Manipur da changlakpa mapangi miyoi sing inner line permit suksoi soidana paigadabani hana leiramba sing nasu permit sing update tawgadabani. Manipur COVID positive oibagi sang khara hantharurba matungda ngarang nauna positive oiba miyoi manga thengnaki amasong Rashtrapati Draupadi Murmu na Agartala Jiribam Khongsang Phawbu yorkadaba Jan Shatabdi Express Rail hayeng lamtharagani pauloi jare.